Good morning. Ngasigi video yang minarase ma'am. Ngasi se Monday. Monday se number da haragana 47 le ko do color da haragana white color sizna bi be ai. Do ahambada card ki message yang minarase aduga ai timing su haijar age ko. Sidagi tum nintigi lothopdaina card 1 2 3 sidagi ama choose tobiro ko ahamba ani shuba ahum suba sidagi ngasi se isai thanda yamna motivated oibadi ai ko motivated oiba thauna leiba haidi tawbo ngamni kaina khanba isa da confident yamna lei ko ado keshu kaide tawbiba chathokbiba thaba inkhang do aina khalliba pottu gi matang da adumaina tawbiba ai ngasi gi oina haragadi aina pangthokya na khalliba do isa da ai ngamni haibai keno su leise ko ani shubagi su dum kaino oye success card ni ko sita leise ko success card oiba mi marak tinba mi na masa khangbiba adumaina piri aduga aina hotnagiba mayamdana haidi mi na masa khangbiba do aise maramda ko aduga keno taw ko haidi shawba khotba ketang di yade ko haidi ego kumbadi pushan birakano haidi tabak aina tawriba thabak tuda ahum suba se na ko ketang difficult oiba numit oire ngasi gi oina haragadi ko haidi emotionally down oiba natra ketang thawai nuaitaba incident kumba thokpa adumaina oina oi ko nuaitaba feel tawbodo ngasi se adumaina ado confusions kumba su lei ko confusions leini upset khatang oigani ko ado haidi emotionally amna aise aingonda da thoi se kaina khanba adumaina khara piri sida card sida ko ado kemta keno tawono release to holo haidi aingonda nuaitaba mayam do release to holo haidi aduga positive khallo ba si smaina lakpa matam sida ko aina feel taro matam se release to holo raga nuaitaba oiro emotion oiro natraga haidi pain ni khangde mani khangde egi life ta sum ngasi se nuaite haraga de release to hongi ge kaina khallaga haidi meditate tawragumba release to honbi ba ko ado sida leire khoi card ki message na ko aduga timing se uki pung 5 ga minute 8 dagina pung 3 ga minute 38 phawng leire dagi 9 ga minute 5 daina pung 8 ga minute 38 phawng leire ko adagi mu 12 ga minute 18 dagina pung 3 ga minute 13 phawm leire adagi 8 makhai daina pung 13 ga minute 2 phawng leire ko sina nungdang gini ko aduga nungalamdai gina 12 ga minute 13 dagina pung 5 ga minute 10 phawba ma ko sisina akhoi timing afaba ma leire ko aduga Monday se ko Monday se koina tawba yaba se ko hadi amaromda dukan phambane kaina khalase ko dukan phambu oiro natraga ani yumda tawrasu yabudi yai ko amaronda di ahoba numit neba hapta sigi hauda ngai ni ngasi se yamna energetic oibam di thoe ko mayam su loina ma hadi numit taruk ni se thaw khajana taw doini na hadi nomaijing loi gare ngarang ado anoba hapta ama la e ngasi se ko aduna khoina tawba yab se kai ta cinnamon se ko cinnamon se akhoi powder se khubak ta khatang hape dana ko khubak ta khatang hapaga keno tawbu matam da ko hadi oi da dum tawbiyo khoina pot ama ritual ama tawma oi se receiving gi keno neba hadi akhoi angel number iba matam da oi da iyo na haina ko cinnamon se smaina hapaga infinity gi symbol se ko infinity gi symbol se ye o sign taraga anira surena ko ahum lagi o ko ahum lagi ega sise blow tokshan biba aigi main door dagi lepaga blow tokshan biba ai tadi full on kamsan biyo imung da oiro natraga aigi dukan da oiro ko hadi sisina hapta gi tips hai tare sisina ko Monday gi ado sima tawbibe yai ko hadi cinnamon se hadi infinity gi symbol ega hadi every Monday aina dukan he hangdokpani khangde natraga aigi ayuki waishit patay ba khotpa loina loiraga ko adu simaga tawbibe yai ado sida leire khoigi ngasi gi video se ma'am thank you